ꯃꯣꯏꯁꯦ ꯐꯣꯇꯣꯁꯦ ꯃꯊꯪ ꯃꯊꯪ ꯅꯝꯃꯒ ꯍꯣꯔꯦꯟ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯔꯦ. Morning breakfast. ꯑꯩꯈꯣꯏ ꯃꯦꯆꯤꯟꯗꯨꯗ ꯃꯦꯆꯤꯟꯒꯤ ꯂꯤꯡ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯈꯤꯕ ꯃꯦꯆꯤꯟꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯂꯤꯡꯗꯁꯨ ꯍꯥꯞꯄꯅꯦ. ꯅꯨꯡꯉꯥꯏꯕꯤꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯖꯥꯔꯥꯐꯅ ꯉꯥ ꯊꯣꯡꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ. ꯃꯌꯥꯝꯅ ꯌꯦꯟꯗ ꯆꯥꯂꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯅ ꯄꯣꯔꯣꯡ ꯑꯣꯏꯗꯣꯏꯅꯦ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯇꯧꯔꯔꯣꯏ. ꯇꯥꯃꯦ ꯑꯩꯅ ꯃꯃꯥꯡꯗ ꯕꯦꯡꯀꯣꯛ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯔꯛꯀꯦ. ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯃꯥꯅ ꯕꯦꯡꯀꯣꯛꯀꯤ ꯚꯤꯗꯤꯑꯣ ꯄꯥꯔꯠ 1 ꯍꯥꯞꯈꯤꯕꯗꯨꯗ ꯃꯌꯥꯝꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗ ꯑꯦꯋꯦꯌꯔ ꯑꯣꯏꯗꯕ꯭ꯔꯥ ꯈꯣꯠꯇꯕ꯭ꯔꯥꯅ ꯃꯌꯥꯝ ꯍꯪꯉꯛꯄꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯣ ꯀꯣꯔꯣꯅꯥꯒꯤ ꯑꯥꯎꯠꯕ꯭ꯔꯦꯛꯇꯣ ꯑꯗꯨ ꯍꯦꯛ ꯇꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯑꯣꯏꯈꯤꯕꯅꯦ. ꯑꯗꯨꯒ ꯇꯥꯃꯦ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯥꯗ ꯏꯁꯤꯡ ꯆꯥꯏꯔꯤ. ꯀꯣꯔꯣꯅꯥꯒꯤ ꯏꯟꯐꯦꯛꯁꯟ ꯀꯩꯝꯇ ꯂꯩꯇꯦ. ꯑꯗꯣ ꯉꯁꯤꯒꯤ ꯇꯥꯔꯛꯏꯕ ꯉꯁꯤꯒꯤ ꯍꯥꯞꯄꯛꯀꯗꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯒꯤ ꯃꯥꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯗꯨ ꯌꯦꯡꯃꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯦꯞ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ. ꯑꯦꯞꯁꯦ ꯑꯩꯅ ꯌꯨꯁ ꯇꯧꯔꯒ ꯃꯌꯥꯝ ꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯣ. ꯑꯗꯨ ꯑꯦꯞꯀꯤ ꯂꯤꯡ ꯀꯩꯀꯥꯁꯨ ꯑꯩ ꯁꯣꯏꯗꯅ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ. ꯃꯌꯥꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ. ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯦꯞꯇꯣ ꯅꯪ ꯎꯔꯕꯣ? ꯅꯣꯛꯁ ꯂꯛꯀꯤ ꯋꯥꯜꯄꯦꯄꯔ ꯍꯥꯏꯁꯦ. iOS-ꯇꯁꯨ ꯐꯪꯉꯦ ꯑꯗꯨ Android-ꯇꯁꯨ ꯐꯪꯉꯦ. ꯁꯤꯅ Android-ꯇꯅꯦ. ꯍꯧꯖꯤꯛ Android ꯗꯤꯚꯥꯏꯁꯇ ꯅꯣꯛꯁ ꯂꯛꯀꯤ ꯋꯥꯜꯄꯦꯄꯔ ꯍꯥꯏꯔꯒ ꯊꯤꯕꯤꯌꯨꯀꯣ. ꯑꯗꯣ ꯁꯤꯒꯤ 9.8 MB ꯈꯛꯇꯪ ꯆꯥꯎꯋꯦ. ꯁꯤꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯅꯤ. ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯝ ꯂꯥꯏ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯝ ꯂꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯃꯥꯁꯦ. ꯁꯤ ꯑꯣꯄꯟ ꯍꯦꯛ ꯇꯧꯕꯒ ꯊꯣꯛꯂꯛꯑꯅꯤ ꯅꯣꯛꯁ ꯂꯛꯀꯤ ꯋꯥꯜꯄꯦꯄꯔ ꯍꯥꯏꯔꯒꯀꯣ. ꯑꯗꯨꯒ ꯅꯦꯛꯁ ꯇꯧꯔ ꯃꯌꯥꯝ ꯇꯥꯛꯂꯛꯑꯅꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯣꯀꯣ. ꯑꯗꯨ ꯁꯤ ꯂꯩꯔꯦ. ꯃꯈꯟ ꯋꯥꯜꯄꯦꯄꯔ ꯃꯌꯥꯝ ꯐꯪꯒꯅꯤ ꯁꯤꯗ. ꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯜꯄꯦꯄꯔ ꯃꯈꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯤ ꯂꯩꯔꯦ, ꯑꯗꯩꯗꯤ ꯂꯥꯏꯐ ꯋꯥꯜꯄꯦꯄꯔ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯃꯦꯁꯟꯒꯤ, ꯑꯗꯨꯗꯩꯗꯤ PUBG ꯅꯨꯡꯖꯤ, ꯑꯗꯩꯗꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯒꯤ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯀꯂꯔꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯦꯠꯇꯤꯡ ꯇꯧꯕ ꯌꯥꯕꯀꯣ, ꯁꯦꯝꯕ ꯌꯥꯕ. ꯑꯩꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯑꯥꯏꯐꯤꯜ ꯇꯥꯋꯔꯒꯤꯒꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯌꯥꯕ, ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦꯀꯣ ꯏꯗꯤꯇꯤꯡ ꯇꯧꯊꯣꯛꯄ ꯌꯥꯕ ꯑꯃꯨꯛ. ꯑꯗꯨꯒ ꯑꯄꯥꯝꯕ ꯑꯩꯅ ꯁꯤ ꯀꯂꯔ ꯒ꯭ꯔꯦꯗꯤꯌꯟ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯦꯝꯃ ꯊꯝꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯦꯞꯅꯦ. ꯌꯥꯝ ꯊꯤꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯦꯞꯅꯦ. ꯃꯈꯟ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯋꯥꯜꯄꯦꯄꯔꯗꯁꯨ ꯂꯥꯏꯐ ꯋꯥꯜꯄꯦꯄꯔꯁꯦ ꯃꯈꯟ ꯌꯥꯎꯋꯦꯕ. ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯍꯨꯏꯒꯤ ꯑꯣꯏꯕ ꯀꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯍꯨꯏꯕꯨ ꯄꯥꯝꯖꯕ ꯃꯌꯥꯝꯒꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦ. ꯍꯨꯏ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯂꯩꯔꯦꯗꯅ. ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯍꯦꯔꯣꯕꯨ ꯑꯣꯏꯔꯣ ꯍꯦꯔꯣꯏꯟꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ, ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯇꯤ ꯖꯣꯖꯣꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ, ꯄ꯭ꯔꯤꯇꯤ ꯖꯣꯖꯣꯒꯤ ꯑꯦꯀꯥꯎꯟꯁꯦ ꯆꯪꯉꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯊꯝꯕ ꯌꯥꯕ. ꯄ꯭ꯔꯤꯇꯤ ꯖꯣꯖꯣꯁꯦ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯅꯣꯛꯑꯒ ꯁꯨꯃꯥꯏꯅ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯧꯔꯦ. ꯁꯤ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯉꯥꯏꯍꯥꯛꯇꯤ ꯇꯧꯕꯒꯤ ꯃꯇꯝ ꯑꯃ ꯂꯧꯅꯦꯕꯀꯣ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯇꯤ ꯖꯣꯖꯣꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯋꯥꯜꯄꯦꯄꯔꯁꯦ ꯊꯣꯛꯑ ꯂꯩꯗꯣꯏꯅꯦꯕ. ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯞꯅꯦ. ꯃꯌꯥꯝ ꯑꯝꯇꯪ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ. ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯄꯥꯕꯤꯌꯨ. ꯑꯗꯨꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ. ꯑꯦꯄꯜ ꯁ꯭ꯇꯣꯔꯗꯁꯨ ꯐꯪꯉꯦ, ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯁꯨ ꯐꯪꯉꯦ. ꯃꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯨ. ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ. ꯁꯤꯃꯗꯤ ꯁꯤꯖꯤꯟꯅꯕ ꯐꯖꯅ ꯅꯨꯡꯉꯥꯏꯔꯦ. ꯍꯣꯁꯇꯦꯜ ꯀꯥꯡꯕꯨꯁꯨ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯅꯤ. ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯀꯣꯛ ꯆꯨꯕꯒꯤꯁꯨ ꯃꯈꯣꯟ ꯊꯣꯛꯑꯔꯣꯏ. ꯌꯥꯝ ꯊꯤ ꯀꯥꯟꯅꯕ ꯄ꯭ꯔꯗꯛ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯍꯦꯟꯖꯥꯡ ꯈꯨꯗꯤꯡꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯌꯣꯡꯆꯥꯛ. ꯄꯣꯔꯣꯡ ꯊꯣꯡꯅꯕꯅꯦ. ꯑꯥꯗ ꯈꯥꯡ ꯊꯥꯡꯒꯠꯈ꯭ꯔꯦ. ꯈꯥꯡ ꯁꯥꯔꯦ. ꯌꯥꯔꯦ, ꯕꯦꯡꯀꯣꯛꯀꯤ ꯚꯤꯗꯤꯑꯣ ꯍꯧꯔꯛꯑꯒꯦ. ꯃꯣꯏꯁꯦ ꯐꯣꯇꯣꯁꯦ ꯃꯊꯪ ꯅꯝꯃꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯂꯩꯔꯦ. ꯐꯝꯖꯩ ꯃꯃꯥꯡ ꯐꯝꯖꯩ. ꯃꯣꯏꯅ ꯊꯨꯅꯒ ꯀꯥꯈꯠꯂꯛꯏ ꯀꯥꯡꯕꯨꯗꯣ ꯑꯁ ꯂꯣꯏꯔꯦ. ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ. ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ. ꯑꯩꯒꯤ
kakak nama puri dong. Ngai dan mama atau apa maju puri itu mana? Itu yang dia lihat nggak tuh untuk hage tuh bang dia. Oh. Nggak tuh untuk hage tuh nih bang dia. Ini saya tuh ingin loh. Saya itu ingin. Yam inge. Oi, sorry. Yam inge. Ngatang kang nila yam kui ito ngatang kang. Tawag ng pagre. Ano ay na niya? Ay di niya. Ay di sile. Sile. Kakalagi ay sumantaw yan bra. Yaro eh. Ako intan yan bra. Kanan ay nagtang na yun. Island, let's go. Lao just lao island. Nice, it was very nice. Thank you. Oh. Slowly. Check out por hoy. Ito ko lo eh. Pero jud pai ba mathak ka pai ba loi re pai loi na da ising dom ko mo re je mo ke no ne pai tho ma sai ye na ti yo na me pa na ma le ha oi pai ka logis pai đâu đúng không em không rất là nguy hiểm. Ôi, xe buýt đang thấy đây quay rồi, đi đuôi rồi, đấy mẹ em chứ, đuôi quan rồi, nước ngoài em nè, Dick, mẹ em có khăn này đi, ha, ôi trời, xin mời anh đặt dụ, và cái cảm em này, cái quay đừng chặn là gần đúng thật và cao vợ với ai. Tuh, yang mulai deh. Yang nanti makan tanah apa pakai? Thai street food. Thailand street food nih. Sapot yun mom nila aja, sapot yun mom da. Sapot yun mom. Deh. Aduh mo asino ko jo ne. Adi asama no male. Asama lo hindi din. Aja elephant. Kaca pakai. Mana elephant? Namanya itu deh. Kamu namanya ngomong. Si ini yang tang yang mau cari itu tuh. Si itu. Tang aja thai yang tang tuh. Tapi mau nggak yang mau itu tuh. Pwede kami inare, untuk inare.
चाव या मफम जेदना मांग्रा मिछि बदा मा वानी सिन काय लगे फोन फाउना बर देउ जुवे फोन फाउना बर वानी I'm on TV Yo, dia kai ni no. Ini lapim. Kau jatuh je kai tu no. De la Cruz. Ising lo kai no. Ising le, tu saya apa? Ising nate pipe ne wah wah cuando oh sorry ang kopi aja lah mang ini kok mang ini kok Saya thonggiba porong thongudune ado myam video je ngasi gi video je mata se solution jarge aduga myam na travel do bugi blog semakte have do Bangkok ki journey je lor matung da tamai aina international destination ama chatpagi video soina ha ku charke aduga ai gi site aina hoi yoksang gi suti Kalau ni apa ni? Mau yang sama lagi. Ayah, tak nyamtai mau phone je. Iya, lihat ni kita lakukan. Yakshangi suti labor timing do the Aiju travel the way abringe travel the way and Japan a blog Yakshangi suti lower matunda a blog Sweden Hagacha Kamam I did notice scheme of Mamado in a Satke along from the Pazza intra for the day of the man putting minutes. I don't see the videos in dance solution Jagamam videos in my Vegadi like subscribe on the share to view. Bye bye. Sabio. I know palm I quit. I'm